Houkhiba Tang Taragataruki Numidang Matamda Torbung Sabal Maning Leikai Da Nongmei Amadi Bom na Chingba KUKI MILITANTS SINGNA KAPSINLAKKHIBAGI MATANGDA MEEYAM MAPHAM THOUDOK ADUGI CHAP WAROL YAOVA White Paper LEINGAK na NUMIT MANGANIGI MANUNGDA PUTHOKKADABANI HAINA IMAGI MEIRAGI MAIKEIDAGI GOVENOR Amadi Chief Secretary da TAKSINKHRE IMAGI MEIRAGI President THI Sujatana Khuyek Piduna Governor Amadi Chief Secretary da Pisankiba Cherol aduda Bisnupur District da IDP Singna Masagi Yumda Hanjinba Horakpa Tanjada Khanghaudana Nongmei Amadi Bom KAPSINLAKKHIBA THOUDOK ADUGI MATANGDA LEINGAK na kari karamba thabak paikhatuna thizilibage THOUDOK adu karamna tholakhibano KUKI militants singna pairiba khutlai sing adu matau karamna sensitive oiba area sing da kari karamba checksin thorang lokhatpage haibadu chap chana miyamgi manung mangda numit mangani gi manungda puthokpiyo haibana chingba wafam sing yauri